ꯂꯟꯗꯣꯅꯤ ꯔꯣꯃꯤꯇꯥꯒꯤ ꯑꯦꯟꯁꯤꯄꯦꯇꯔꯤ ꯕꯦꯜꯒꯤ ꯖꯖꯃꯦꯟꯠ ꯔꯤꯖꯥꯔꯚ ꯇꯧꯈ꯭ꯔꯦ꯫ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯁ꯭ꯇꯦꯟꯗꯔꯗ ꯔꯣꯕꯥꯔꯠ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 7 ꯇꯝꯂꯤꯕꯤ ꯃꯍꯩꯔꯣꯏ ꯅꯤꯡꯊꯧꯖꯝ ꯕꯤꯕꯤꯁꯥꯅꯥꯒꯤ ꯍꯛꯆꯥꯡ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯕ꯭ꯂꯣꯛ ꯕꯤ ꯒꯔꯜꯁ ꯍꯣꯁꯇꯦꯜꯒꯤ ꯀꯥꯗ ꯊꯧꯔꯤ ꯌꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯅ ꯐꯪꯈꯤꯕꯒꯤ ꯃꯇꯥꯡꯗ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯨ ꯃꯣꯇꯣꯗ ꯂꯧꯈꯠꯈꯤꯕ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ ꯀꯦꯁ ꯅꯝꯕꯔ 6/2019ꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯁꯟ ꯖꯖ, ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯀꯣꯔꯠꯇꯒꯤ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯜ ꯐꯔꯣꯏꯖꯝ ꯂꯟꯗꯣꯅꯤ ꯑꯃꯁꯨꯡ ꯐꯔꯣꯏꯖꯝ ꯔꯣꯃꯤꯇꯥꯒꯤ ꯕꯦꯜ ꯍꯤꯌꯔꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯔꯠꯅ ꯖꯖꯃꯦꯟꯠ ꯔꯤꯖꯥꯔꯚ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯎꯔꯤꯄꯣꯛ ꯆꯩꯔꯞ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯁꯦꯁꯟ ꯖꯖ, ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯀꯣꯔꯠꯇ ꯂꯟꯗꯣꯅꯤ ꯑꯃꯗꯤ ꯔꯣꯃꯤꯇꯥꯒꯤ ꯑꯦꯟꯁꯤꯄꯦꯇꯔꯤ ꯕꯦꯜ ꯑꯗꯨ ꯑꯦꯕꯁꯣꯂꯨꯠ ꯕꯦꯜ ꯑꯣꯏꯍꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯔꯤꯖꯦꯛ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯣꯔꯠ ꯑꯁꯤꯒꯤ ꯀꯣꯁ ꯂꯤꯁꯇ ꯍꯥꯞꯇꯨꯅ ꯂꯧꯈꯠꯂꯒ ꯈꯟꯅꯈꯤ꯫ ꯍꯤꯌꯔꯤꯡ ꯑꯁꯤꯗ ꯄꯤꯇꯤꯁꯅꯔ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯀꯥꯎꯟꯁꯤꯂꯔꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯆꯠꯊꯔꯛꯂꯤꯕ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯇ ꯄꯤꯇꯤꯁꯅꯔ ꯑꯅꯤꯅ ꯃꯄꯨꯡ ꯐꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯀꯩꯗꯧꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯃꯥꯡꯈꯤꯕ ꯇꯧꯔꯣꯏ꯫ ꯄꯤꯇꯤꯁꯅꯔ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯄꯤ. ꯑꯦꯁ. ꯂꯟꯗꯣꯅꯤꯗꯤ ꯃꯁꯥꯒꯤ ꯆꯍꯤ 60 ꯍꯦꯜꯂꯕ ꯃꯤꯑꯣꯏ ꯑꯣꯏꯕꯇ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯐꯝ ꯊꯣꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯊꯕꯛꯁꯤꯡ ꯅꯥꯊꯩꯔꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯌꯥꯎꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯐꯤꯚꯝ ꯂꯥꯛꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯁꯨꯡ ꯔꯣꯃꯤꯇꯥ ꯍꯥꯏꯔꯤꯕ ꯄꯤꯇꯤꯁꯅꯔ ꯑꯅꯤ ꯑꯁꯤꯗ ꯀꯁꯇꯗꯤꯌꯦꯜ ꯗꯤꯇꯦꯟꯁꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯄꯤꯇꯤꯁꯅꯔ ꯑꯅꯤꯕꯨ ꯃꯈꯥꯇꯥꯅ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯄꯤꯕꯤꯌꯨ ꯍꯥꯏꯖꯈꯤ꯫ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯀꯥꯎꯟꯁꯤꯂꯔꯅ ꯍꯥꯏꯈꯤ ꯀꯦꯁ ꯑꯁꯤ ꯑꯍꯥꯟꯕꯗ ꯌꯨ.ꯗꯤ. ꯀꯦꯁ ꯑꯣꯏꯅ ꯂꯧꯈꯠꯂꯝꯂꯕ ꯃꯇꯨꯡꯗ ꯑꯦꯐ.ꯑꯥꯏ.ꯑꯥꯔꯗ ꯀꯟꯚꯔꯠ ꯇꯧꯔꯛꯂꯒ ꯑꯥꯏ.ꯄꯤ.ꯁꯤ.ꯒꯤ ꯁꯦꯛꯁꯟ 305(34) ꯑꯃꯁꯨꯡ ꯖꯨꯗꯤꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯛꯠꯀꯤ ꯁꯦꯛꯁꯟ 75ꯀꯤ ꯃꯈꯥꯗ ꯑꯃꯨꯛ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯄꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯂꯣꯒꯤ ꯁꯦꯛꯁꯟꯁꯤꯡꯗ 302 ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯄꯅꯤ꯫ ꯑꯥꯏ.ꯄꯤ.ꯁꯤ.ꯒꯤ ꯁꯦꯛꯁꯟ 305 ꯑꯃꯁꯨꯡ 302 ꯑꯁꯤ ꯄꯨꯟꯅ ꯀꯟꯀꯔꯦꯟꯇꯔꯤ ꯆꯥꯔꯖ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯀꯣꯔꯠꯇ ꯊꯝꯈꯤ꯫ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯤꯁꯅꯦꯜ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯅꯁꯨ ꯍꯤꯌꯔꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝꯁꯤꯡ ꯊꯝꯂꯗꯨꯅ ꯍꯥꯏꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯂꯩꯇꯦ꯫ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕ ꯑꯗꯨꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯠ ꯄꯨꯂꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯄꯥꯎ ꯄꯤꯔꯛꯂꯕ ꯃꯇꯨꯡꯗ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯦꯜ ꯄꯤꯇꯤꯁꯟ ꯑꯁꯤꯗ ꯄꯤꯇꯤꯁꯅꯔ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯂꯤꯕ ꯀꯥꯎꯟꯁꯤꯂꯔꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯃꯆꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯌꯥꯎꯕ ꯊꯦꯡꯅꯗꯦ ꯍꯥꯏꯅ ꯀꯣꯔꯠꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯔꯠꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯐꯝꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯤꯕ ꯀꯦꯁꯀꯤ ꯗꯥꯏꯔꯤ ꯂꯩꯕ꯭ꯔꯥ ꯍꯪꯈꯤ꯫ ꯂꯩꯇ꯭ꯔꯒꯅ ꯉꯁꯤ ꯀꯣꯔꯠ ꯑꯋꯥꯔꯒꯤ ꯃꯅꯨꯡꯗ ꯌꯧꯍꯜꯂꯛꯄ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯗꯣꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯀꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯁꯟ ꯑꯁꯤꯗꯒꯤ ꯄꯥꯎ ꯂꯧꯅꯕꯗ ꯀꯦꯁ ꯗꯥꯏꯔꯤ ꯑꯗꯨ ꯍꯌꯦꯡ ꯑꯍꯥꯟꯕ ꯀꯣꯔꯠ ꯑꯋꯥꯔꯗ ꯁꯣꯏꯗꯅ ꯄꯨꯔꯛꯂꯒꯦ ꯍꯥꯏꯔꯛꯂꯦ ꯍꯥꯏꯕꯗꯒꯤ ꯀꯣꯔꯠꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯍꯤꯌꯔꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯗꯥꯏꯔꯤ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯅ ꯍꯤꯌꯔꯤꯡ ꯑꯁꯤꯒꯤ ꯖꯖꯃꯦꯟꯠ ꯑꯃꯁꯨꯡ ꯑꯣꯔꯗꯔ ꯍꯌꯦꯡ ꯀꯣꯔꯠ ꯑꯋꯥꯔ ꯍꯧꯒꯠꯂꯛꯄ ꯐꯥꯎꯕꯗ ꯔꯤꯖꯥꯔꯚ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯀꯣꯔꯠ ꯑꯁꯤꯅ ꯄꯤꯇꯤꯁꯅꯔ ꯑꯅꯤꯗ ꯄꯤꯈꯤꯕ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯂꯧꯈꯠꯄ ꯀꯦꯁ ꯑꯁꯤꯅ ꯑꯟꯅꯦꯆꯔꯦꯜ ꯗꯦꯊ ꯀꯦꯁ ꯑꯣꯏꯔꯤꯉꯩꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯊꯥꯒꯤ ꯀꯨꯟꯗ ꯀꯣꯔꯠ ꯑꯁꯤꯗ ꯄꯤꯇꯤꯁꯅꯔ ꯑꯅꯤ ꯑꯁꯤꯗ ꯑꯦꯟꯇꯤꯁꯤꯄꯦꯇꯔꯤ ꯕꯦꯜ ꯄꯤꯈꯤꯕꯅꯤ꯫